Ngarang tangkhul naga singna tongba bus amada kuki khulai paiba singna chathakhiba thawong adubu Sagolmang Area Naga Student Association na condemn tawagli. Prime Minister Narendra Modi na tha asigi taraga humdoi lakani haibadagi ngarang governor na kauduna Raj Bhavan da hanagi Chief Minister Biren Speaker T.H. Saitabharta amasung MLA tara henbaga unaduna wari sanakhiba adu Guwahati da base tawba kapawgi agency amanadi Prime Minister gi khongchat manungda thoaningda thodok sing thoraktanaba BJP gi MLA singna thodang lawgadabani haina governor na khangalakle haiba wafam pawgi agency asida maming matha takthokningdaba MLA amana phongdorakle haibagi report ngasi nungthil tawrakhrabasu governor ga unakhiba MLA singi marakta gilin su sinaba amasung chaishu su tektanaba hotnaba yaure hairi MLA singna Prime Minister gi khongchat pumapung phaba ama oihanabagi damak makhoigi maikaidagi lawba yaba thodang sing lawgani haibaga loinana Prime Minister gi khongchat manungda Manipur da miyamgi anauba lainga ama sembagi matangda su laikhai ta hongnaba taksinaba leptri hairi ngarang hanagi Chief Minister Speaker amasung BJP State Unit ki President na chingba yauna MLA kun henbaga Governor ga unaduna sanakhraba matungda ngasi sunung tilpung mga rom tarakpada topa BJP gi MLA taruk kasu Governor ga Raj Bhavan da unaduna wari sanaki ngasi unakhiba singi manungda Govindas Konthaujam TH Bisorje TH Arun Kumar Abdul Nasir MD Asabuddin amasung KH Joy Kishan yawi hairi MLA taruk asiga Governor ga pungkhai amarom chupna famina duna wari sanaki adumakpu chapchana kari karamba hiramda puthokuna khanakhibagi haibadudi chapchana khangmangam khidri adumoinama MLA singi maikaidagi Prime Minister gi Manipur khongchat pumapung pha na bahotna baga loina nama ki khongchat manungda anawalainga ama semnabagi ayaba lahognabagi wafam hawdokna duna khanaramgani thajanari panba yabadi ngarang hanagi Chief Minister Speaker amadi BJP gi President yauna MLA kun baga Governor ga famina duna wari sanakhibadasu MLA amagi maikaidagi di miyamgi miyut singi anawalainga ama thuba matamda leheningbagi akanma wafam sing phongdoraki hairi adubu Raj Bhavan gi maikaidagi official oiba cherol amata thorakhidabana mifam sing asigi chapchaba maram sing khangmangam khidri tha asigi taraga humdoidagi taraga mari fawba Prime Minister Narendra Modi na Mizoram amasung Assam da numit nini gi khongchata mathang lakadaba khongchat ki manung chana tha asigi taraga humdoida Mizoram da hana thungduna anawba railway line ama sangaba yauna Uref uyung tambagi thoram sing pangthoklamlaba matungda Manipur da supung khara laklamlaba matungda Assam da amuk chatkigada riba khongchat ki manung chana mahangna Manipur da laklaga pangthoklamgadaba thoram singidamak Manipur laingangna semsaba loisilakle Prime Minister na Mizoram gi aizol dagi Imphal tamna pairaklaga Kangla da pangthokadaba miyam gi mifam amada wanganglamgani aduga Kangla dagi airport ta amuk hallaba matungda Churachandpur district cha chattuna mafam adugi peace ground da pangthokadaba miyam gi mifam da su wanganglamgani haibagi thoram sing Paikhalakli Prime Minister Narendra Modi gi Churachandpur khongchat ki dama aroiba oina district aduda semgat sagatuna laukhalakliba tharang sing hakthengna yengsiluna ba Governor Joy Kumar Bala hayeng ayupung 8:30 tarakpada Churachandpur gi dama Imphal thadokadawri Governor na mahaki Joint Secretary yauna mari lainaba official Singapore na tidim lambida Churachandpur tamna chatkani mafam aduda hek thungbaga Prime Minister Narendra Modi na tonglakadaba helicopter tagadaba BSF FK helipad samjin sajinbagi thabak singing singani aduga mafam adudagi peace ground tamna Prime Minister na chatkadaba lambi amasung ground asida pangthokadaba miyamgi mifamgi damak semgat sagatliba sing hakthengna yengsingani hairi Governor gi hayengi Churachandpur khongchat asida district asida ayuki chaklen chabaga loinena district administration gi makok thongba official oriba Deputy Commissioner district asigi law and order Maintenance ki thabak pangthokliba police ki SP yauna district asida deploy tawrakliba paramilitary amasung army gi makok thongba official singa sumifam pangthoktuna Prime Minister gi khongchat manungda makhal amatagi thoaningda thodok sing thohandanaba security gi maikaidagi ahoba amata lehendanaba khanagani hairi Nungthilda Raj Bhavan gi damak Churachandpur thadoklamdaida Governor na Churachandpur district headquarter da district adugi village headman amasung mangjil thaba CSO singi luchingba kharaga su Prime Minister gi khongchat kamari lainana wari sanarakpa yai thajanari panba yabadi Prime Minister gi khongchat asigi damak mamang thagi taraga mapan gi ayukta Governor na PSQ dagi makok thongba police officer amasung lainga ki mari lainaba official single loinana Churachandpur da chatuna ihan hana mafam aduda laiba BSF ki helipad amasung peace ground yauna mifam pangthokpa yaba public ground ani gi phibam hakthengna yengsil Rabani khongchat adugi manung chana Governor na Crash Center amasung sanggarambaga loinana IDP singna changjafam lawrakliba relief camp ta fawba changduna camp ta laina examination da mithoi mihenduna mai paklaklaba mahiroi sing amasung Churachandpur district ki oina handak chahi gi NEET 2025 ki examination da mai paklaklaba mahiroi ani busu taramna oktuna pungning thogatpagi thoram sing pangthoklamkhibani aduga Prime Minister Narendra Modi gi khongchat ki mari lainana Deputy Commissioner ga su closed door meeting fawba pangthoktuna khongchat asiga mari lainaba wafam sing amasung masigi damak district administration amadi
ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯀꯗꯕ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯔꯥꯖꯚꯕꯟꯗ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ (NE) ꯁꯔꯀꯜꯒꯤ ꯆꯤꯐ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯄ꯭ꯔꯚꯥꯁ ꯕꯣꯁꯅ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯒꯚꯔꯅꯔꯒ ꯎꯅꯈ꯭ꯔꯦ꯫ ꯕꯦꯡꯛ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ SBIꯅ ꯍꯧꯗꯣꯛꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯁꯨꯡ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯒꯚꯔꯅꯔꯗ ꯐꯣꯡꯗꯣꯛꯈꯤ꯫ SBIꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯒꯚꯔꯅꯔꯗ ꯊꯝꯈꯤꯕ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇꯔꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯇꯥꯡ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯃꯤꯌꯥꯝꯗ ꯕꯦꯡꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯌꯣꯛꯅꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯁꯨ ꯒꯚꯔꯅꯔꯗ ꯄꯥꯎꯗꯝꯈꯤ꯫ ꯒꯚꯔꯅꯔ A.K. ꯕꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯧꯗꯣꯛꯇꯨꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯔꯤꯖꯟ ꯑꯁꯤꯗ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕꯗ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯃꯁꯨꯡ ꯕꯦꯡꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯥꯏꯅꯆꯤꯡꯕꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯦ꯫ MSPDCLꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯆꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯥꯏꯆꯤꯡꯃꯥꯏ ꯄꯧꯈꯨꯜꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯍꯥꯏ ꯇꯦꯟꯁꯟ ꯂꯥꯏꯅꯆꯤꯡꯕꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯌꯥꯝꯕꯅ MSPDCLꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯕꯣꯜ ꯈꯨꯜꯗꯒꯤ ꯍꯧꯖꯤꯛꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯃꯛꯀꯤ ꯃꯔꯤꯡꯐꯥꯏ ꯈꯨꯜꯗ ꯂꯩꯕ ꯃꯀꯨ ꯉꯔꯥꯟꯃꯤ 94 ꯑꯄꯣꯛꯄ ꯃꯀꯨ ꯃꯆꯟꯐꯥ ꯀꯧꯏ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯔꯣꯝ ꯇꯥꯔꯛꯄꯗ ꯃꯀꯨ ꯉꯔꯥꯟꯃꯤꯅ ꯂꯥꯏꯆꯤꯡ ꯃꯥꯏꯄꯧ ꯈꯨꯜꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯣꯏꯕ DM ꯃꯣꯁꯤꯜꯐꯥꯒꯤ ꯅꯧꯅ ꯁꯥꯒꯠꯂꯤꯕ ꯌꯨꯝ ꯑꯗꯨ ꯌꯦꯡꯕꯗ ꯌꯨꯝ ꯑꯗꯨꯒ ꯌꯥꯝꯅ ꯅꯛꯅꯅ ꯑꯃꯁꯨꯡ ꯅꯦꯝꯅ ꯄꯨꯔꯤꯕ ST ꯂꯥꯏꯟ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯆꯤꯡꯕꯗꯒꯤ ꯄꯂꯦꯟ ꯃꯅꯥꯛꯀꯤ ꯇ꯭ꯋꯤꯝꯁꯃꯤꯗ ꯂꯩꯕ ꯖꯥꯎꯅꯥꯁ ꯀ꯭ꯂꯤꯅꯤꯛꯇ ꯄꯨꯈꯠꯄꯗ ꯗꯣꯛꯇꯔꯅ ꯁꯤꯔꯒ ꯄꯨꯈꯠꯂꯛꯂꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ꯫ ST ꯂꯥꯏꯟ ꯑꯗꯨ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯛꯄꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯅꯦꯝꯅ ꯄꯨꯕꯅ MSPDCLꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ST ꯂꯥꯏꯟ ꯑꯗꯨ ꯌꯨꯝ ꯁꯥꯔꯤꯕ ꯑꯗꯨꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ, ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈꯤꯕ ꯂꯩꯈ꯭ꯔꯦ, ꯃꯗꯨꯕꯨ ꯃꯈꯣꯏꯅ ꯊꯧꯁꯥꯗꯕꯗꯒꯤ ꯉꯁꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯀꯨ ꯉꯔꯥꯟꯃꯤꯒꯤ ꯃꯌꯥꯝꯕ ꯃꯀꯨ ꯗꯥꯔꯁꯣꯅꯥꯅ ꯃꯆꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯂꯧꯈꯠꯄꯤꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ FIR ꯑꯃ ꯂꯧꯈꯠꯄꯤꯅꯕ ꯑꯃꯗꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯇꯧꯔꯝꯕꯒꯦ ꯌꯦꯡꯕ ꯇꯥꯕꯅꯤ, ꯑꯐꯕ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ꯫ UCM ꯀꯨꯀꯤ ꯒ꯭ꯔꯨꯞꯁꯤꯡꯒꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯊꯣꯛꯅꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯥꯌꯣꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯦꯛꯁꯇꯦꯟ ꯇꯧꯔꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ MLA ꯑꯃꯠꯇꯅ ꯋꯥ ꯉꯥꯡꯗꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔ UCMꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ YK ꯗꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ UCMꯅ ꯁꯤꯟꯗꯨꯅ June 18, 2001 ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯀ꯭ꯔꯦꯀꯨꯄꯥꯠꯇ ꯂꯩꯕ ꯌꯥꯇꯥꯐꯝꯗ ꯂꯥꯡꯕꯟ ꯊꯥꯒꯤ ꯍꯩꯊꯥ ꯂꯩꯊꯥ ꯇꯝꯕꯒꯤ ꯊꯧꯔꯝꯗ YK ꯗꯤꯔꯦꯟꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯩꯈ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏꯅ ꯑꯁꯥ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯥꯏꯕꯗ ꯏꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯅ ꯃꯨꯠꯈꯤꯕꯗ ꯃꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ BJPꯅ ꯂꯨꯆꯤꯡꯕ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯄꯤꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯤꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯊꯝꯂꯤꯕ ꯊꯥꯖꯕ ꯊꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯅ ꯉꯥꯛꯆꯕ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯆꯍꯤ 2 ꯍꯦꯟꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯨꯔꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯇꯧꯔꯝꯕꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯐꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ UCMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯍꯥꯏꯅꯁꯨ YK ꯗꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃꯠꯇꯅ ꯃꯤꯌꯥꯝꯗ ꯁꯥꯐꯨ ꯆꯩꯊꯦꯡ ꯄꯤꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯇꯧꯗꯨꯅ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯈꯔ ꯐꯪꯅꯕ ꯍꯣꯠꯅꯕꯒꯤ ꯊꯕꯛ ꯇꯧꯗꯕꯅ ꯐꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯣꯝ ꯐꯨꯔꯨꯞꯀꯤ ꯅꯥꯠꯀꯤ ꯐꯤꯖꯣꯜꯕꯨ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯔꯣꯏ KTOV ꯀꯣꯝ ꯐꯨꯔꯨꯞꯀꯤ ꯅꯥꯠꯀꯤ ꯐꯤꯖꯣꯜꯕꯨ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅꯥꯠꯀꯤ ꯗ꯭ꯔꯦꯁ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯣꯝ ꯇ꯭ꯔꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯚꯦꯂꯤ KTOVꯒꯤ ꯑꯦꯖꯨꯀꯦꯇꯤꯚ ꯃꯦꯝꯕꯔ ꯑꯖꯣꯏ ꯀꯣꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯉꯥꯏꯄ꯭ꯔꯧꯗ ꯂꯩꯕ ꯀꯣꯝ ꯂꯩꯀꯥꯏꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯖꯣꯏ ꯀꯣꯝꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜꯁꯤꯡ ꯂꯩꯖꯔꯤ ꯑꯃꯗꯤ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯀꯣꯝꯒꯤ ꯅꯥꯠꯀꯤ ꯐꯤꯖꯣꯜꯁꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯅ ꯁꯦꯠꯄ ꯇꯥꯔꯕꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯃꯔꯨꯑꯣꯏꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯝ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯂꯨꯅ ꯊꯝꯖꯕ ꯐꯤꯔꯣꯜꯕꯨ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯁꯦꯝꯗꯣꯛꯂꯒ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯍꯦꯛꯇ ꯇꯧꯕ ꯑꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫
ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯝꯒꯤ ꯐꯤꯖꯣꯜꯁꯤꯡꯒꯤ ꯃꯇꯥꯡꯗ KTOVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯍꯜꯂꯗꯨꯅ ꯀꯣꯝ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯀꯤ ꯃꯔꯨꯑꯣꯏꯕ ꯐꯤ ꯃꯈꯜꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯂꯩ꯫ ꯐꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯣꯡꯅꯨ ꯀꯣꯝꯅ ꯂꯥꯏꯔꯦꯟꯒꯤ ꯃꯌꯦꯛꯇꯒꯤ ꯂꯧꯗꯨꯅ ꯁꯥꯈꯤꯕ ꯐꯤ, ꯄꯥꯁꯦꯄꯣꯟ ꯅꯨꯄꯥꯒꯤ ꯐꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯐꯤꯖꯣꯜꯅꯤ꯫ ꯐꯤ ꯑꯁꯤ ꯁꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯣꯡꯅꯨꯅ ꯄꯥꯈꯪꯕꯗ ꯍꯥꯟꯅ ꯊꯧꯅꯤꯖꯍꯧꯗꯕꯒꯤ ꯃꯃꯤꯠ ꯎꯔꯛꯇꯗꯨꯅ ꯐꯤ ꯑꯗꯨꯕꯨ ꯁꯥꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯁꯩꯇꯤꯅꯩ ꯀꯣꯝꯅ ꯂꯥꯏ ꯄꯥꯈꯪꯕꯕꯨ ꯅꯤꯡꯊꯤꯅ ꯊꯧꯅꯤꯗꯨꯅ ꯁꯥꯕ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯁꯥꯈꯤꯕ ꯐꯤ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯐꯤꯅꯤ꯫ ꯐꯤ ꯑꯁꯤ ꯇꯨꯔꯦꯜ ꯂꯥꯜꯂꯒ ꯄꯨꯕ ꯌꯥꯗꯦ, ꯖꯒꯣꯏ ꯁꯥꯕꯗ ꯁꯦꯠꯄ ꯌꯥꯗꯦ꯫ ꯐꯤ ꯑꯁꯤꯗꯤ ꯃꯆꯤꯟ ꯆꯠꯄ ꯑꯍꯜꯁꯤꯡꯅ ꯁꯤꯕ ꯃꯇꯝꯗ ꯐꯤ ꯑꯁꯤ ꯏꯜꯍꯟꯗꯨꯅ ꯄꯣꯠꯂꯣꯏꯕꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯖꯒꯣꯏ ꯏꯁꯩ ꯑꯃꯁꯨꯡ ꯀꯨꯝꯍꯩꯗ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯐꯤ ꯑꯁꯤꯗꯒꯤ ꯃꯌꯦꯛ ꯈꯔ ꯂꯧꯔꯒ ꯄꯥꯁꯦꯄꯣꯟ ꯑꯃꯗꯤ ꯅꯨꯄꯥꯒꯤ ꯃꯌꯦꯛ ꯊꯣꯛꯄ ꯐꯤ ꯍꯥꯏꯕ ꯐꯤ ꯑꯁꯤ ꯁꯥꯈꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯄꯥꯁꯦꯄꯣꯟꯒꯤ ꯃꯍꯨꯠꯇ ꯖꯒꯣꯏ ꯏꯁꯩ ꯑꯃꯁꯨꯡ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯁꯤꯖꯤꯟꯅꯩ꯫ ꯅꯨꯄꯤꯒꯤꯁꯨ ꯐꯤ ꯑꯁꯤꯗꯒꯤ ꯃꯌꯦꯛ ꯑꯃ ꯑꯃꯨꯛ ꯂꯧꯔꯒ ꯁꯥꯈꯤ ꯍꯥꯏꯕ ꯋꯥꯔꯤ ꯂꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯖꯣꯏ ꯀꯣꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯝꯖꯥ 1953 ꯑꯗꯨꯋꯥꯏꯗ ꯏꯃꯥ ꯉꯥꯈꯣꯀꯤꯝ ꯀꯣꯝ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯪꯂꯥꯇꯣꯡꯕꯤꯗ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃ ꯍꯥꯡꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯁꯤꯗ ꯊꯥꯗꯧ ꯅꯦꯄꯥꯂꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯅꯨꯄꯤꯃꯆꯥ ꯀꯌꯥ ꯂꯩꯔꯝꯃꯤ꯫ ꯍꯣꯝꯗ ꯂꯩꯈꯤꯕꯤ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯗ ꯏꯃꯥ ꯉꯥꯈꯣꯀꯤꯝ ꯀꯣꯝꯅ ꯄꯥꯁꯦꯄꯣꯟꯒ ꯈꯝꯂꯥꯡ ꯍꯥꯏꯕ ꯐꯤ ꯑꯁꯤ ꯁꯥꯕ ꯇꯝꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯀꯣꯝ ꯐꯨꯔꯨꯞꯀꯤ ꯃꯔꯨꯑꯣꯏꯕ ꯐꯤ ꯃꯌꯦꯛ ꯑꯁꯤ ꯀꯨꯀꯤ ꯊꯥꯗꯧꯁꯤꯡꯅ ꯁꯥꯕ ꯍꯩꯈꯤꯗꯨꯅ ꯄꯥꯛ ꯁꯟꯅ ꯃꯈꯣꯏꯅ ꯁꯥꯗꯨꯅ ꯁꯤꯖꯤꯟꯅꯕ ꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯤꯒꯤ ꯃꯌꯦꯛꯁꯤꯡꯗ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯒ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯣꯝ ꯐꯨꯔꯨꯞꯀꯤ ꯂꯩꯔꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯖꯦꯔꯨꯁꯥꯂꯦꯝꯗ ꯂꯩꯕ ꯕꯁ ꯁ꯭ꯇꯣꯞ ꯑꯃꯗ ꯃꯤꯑꯣꯏ 6 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯍꯃꯥꯁꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯦꯔꯨꯁꯥꯂꯦꯝꯗ ꯂꯩꯕ ꯕꯁ ꯁ꯭ꯇꯣꯞ ꯑꯃꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯑꯣꯏ 6 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 6 ꯑꯃꯅ ꯆꯥꯎꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ ꯖꯦꯔꯨꯁꯥꯂꯦꯝ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯄꯦꯔꯥꯃꯦꯗꯤꯛꯁꯅ ꯃꯤꯍꯥꯠ ꯑꯗꯨ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯕꯅꯤ ꯍꯥꯏꯈꯤ꯫ ꯏꯖꯔꯦꯜ ꯄꯨꯂꯤꯁꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯇꯦꯔꯣꯔꯤꯁꯠ ꯑꯅꯤꯅ ꯖꯦꯔꯨꯁꯥꯂꯦꯝꯒꯤ ꯔꯥꯃꯣꯠ ꯖꯪꯁꯟꯗ ꯂꯩꯕ ꯕꯁ ꯁ꯭ꯇꯣꯞ ꯑꯃꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯉꯝꯂꯦ ꯍꯥꯏꯅ ꯏꯖꯔꯦꯜ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯃꯥꯒꯦꯟ ꯗꯦꯕꯤꯗ ꯑꯦꯗꯣꯝ ꯑꯦꯝꯕꯨꯂꯦꯟꯁ ꯁꯔꯚꯤꯁꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯍꯤ 60 ꯔꯣꯝꯒꯤ ꯅꯨꯄꯥ 3, ꯆꯍꯤ 50 ꯔꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯃꯁꯨꯡ ꯆꯍꯤ 50 ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕꯗ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯣꯀꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯒꯁꯨ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯂꯛꯂꯤ꯫ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯍꯦꯔꯣꯏꯛ ꯑꯣꯄꯔꯦꯁꯟꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯅ ꯍꯃꯥꯁꯀꯤ ꯃꯤꯌꯥꯝꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥ ꯆꯠꯊꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯅꯪꯍꯜꯂꯤꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐ꯭ꯔꯟꯠꯁꯤꯡꯗ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ꯫ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯡꯒꯪꯁꯤꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯖꯔꯦꯜꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯗꯦ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜ ꯂꯥꯟꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯖꯔꯦꯜꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯋꯦꯁꯠ ꯕꯦꯡꯛꯀꯤ ꯔꯥꯃꯥꯜꯂꯥ ꯁꯤꯇꯤꯗ ꯆꯦꯛꯁꯤꯟꯅ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯔꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯉꯥꯛꯊꯣꯛꯅꯕ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯌꯥꯝꯅ ꯔꯥꯃꯣꯠ ꯖꯪꯁꯟꯗ ꯉꯁꯤ ꯑꯌꯨꯛ ꯕꯁ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤꯉꯩꯗ ꯆꯩꯔꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜ ꯄꯨꯂꯤꯁꯀꯤ ꯋꯥꯉꯥꯡꯂꯣꯏ ꯂꯦꯐꯇꯅꯦꯟꯠ ꯗꯤꯟ ꯏꯜꯁꯥꯗꯨꯅꯦꯅ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ, ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯃꯁꯨꯡ ꯊꯥꯡ ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ FARC ꯔꯦꯕꯦꯜ ꯐꯦꯛꯁꯟꯅ ꯀꯂꯝꯕꯤꯌꯥꯒꯤ ꯂꯥꯟꯃꯤ 45 ꯐꯥꯈ꯭ꯔꯦ꯫ ꯀꯂꯝꯕꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯅ ꯀꯂꯝꯕꯤꯌꯥꯟ ꯑꯥꯔꯃꯤ 45 ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯑꯣꯐ ꯀꯂꯝꯕꯤꯌꯥ (FARC) ꯗꯤꯁꯤꯗꯦꯟꯠ ꯐꯦꯛꯁꯟꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯣꯀꯥ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯤꯕ ꯀꯧꯀꯥꯒꯤ ꯃꯤꯀꯦ ꯀꯦꯅꯌꯣꯟꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏ 600 ꯔꯣꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯅ ꯀꯂꯝꯕꯤꯌꯥ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯀꯂꯝꯕꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯑꯃ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯇꯧꯔꯤꯉꯩꯗ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯀꯂꯝꯕꯤꯌꯥ ꯑꯥꯔꯃꯤꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯂꯥꯟꯃꯤ 45 ꯑꯗꯨ ꯀꯧꯀꯥꯒꯤ ꯃꯤꯀꯦ ꯀꯦꯅꯌꯣꯟꯗ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯩ꯫ ꯃꯐꯝ ꯑꯗꯨ ꯀꯧꯀꯥ ꯀꯜꯇꯤꯚꯦꯁꯟ ꯇꯧꯕꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨ FARCꯒꯤ ꯗꯤꯁꯤꯗꯦꯟꯠ ꯐꯦꯛꯁꯟꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯤꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯗꯤꯁꯤꯗꯦꯟꯠ ꯐꯦꯛꯁꯟꯁꯤꯡꯅ ꯃꯤꯂꯤꯇꯔꯤꯒꯤ ꯄꯣꯖꯤꯁꯟ ꯀꯌꯥꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯂꯥꯟꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯀꯂꯝꯕꯤꯌꯥ ꯑꯥꯔꯃꯤꯅ ꯃꯈꯥ ꯇꯥꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯅ ꯐꯥꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏ 600 ꯔꯣꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯔꯤ꯫